India gi South East laiba Odisha gi Rajgobindpur kauba khungang amata Amarda kauba ariba matamgi airstrip amalai. World War II gi matamda British singna makhoi gi land gi plane sing painanaba amati training taunanaba haiba Amarda gi airport asi 1940s aduwaida saki. 1943 fauba haiba airstrip asida British India Air Force ki training tofam amadi World War II gi matamda Japan ga land thenganaba mafam asida land gi plane kaya amasu paiki. Adubu World War II loirba matam kharagi matungda haiba Odisha gi Amarda airstrip asi ikhang khangudna sizinaba toki. Masigi achauba maramdi mafam asida plane crash aduki matik yamna thoki. Delhi dos Manipur na mayam butaram na okchari mayam na Bermuda Triangle natraga Dragon Triangle haiba yam na mysterious oiba mafam asigi maramdadi soidana khangam lagani natraga taram lagani adubu ngasi nangonda India dasu asigumba mafam ama lai hairagadi nangna thazagadra nangna thazaba natraga thazadaba adudi video asibu loi fawna yenglaba matungda soidana khanglagani. Odisha gi Amarda airstrip tagi hauraga West Bengal gi Pier Duba amadi Jharkhand gi Chakulia ahum asipulaga Bermuda Triangle haina khangariba adugumna triangle shape ama semli. Ngasidagi chahi humdra manga fawgi manung asida hairiba Amarda airstrip asida yamdrabada plane crash taraga manga dagi hena thokre. Airstrip amadi airport ani asigi khenaba hairagadi airstrip asidi plane amabu landing natraga take off kak taunanaba aduga passengers mayamgi mafam leitaba yamna basic oiba mafam amakhakni. Thokriba plane crash mayam asi Indiana British ki makhada leiringai amadi ningkha tamlaba matungda thokiba ngaktani. Hairiba air extensing asi report ki matung ina weather yamna faba matam amadi accident thokiba plane sing aduda technical oiba asoiba amata laikide haibasi takli. Hairiba Odisha gi airstrip asida ahanbu oina plane crash asi May gi tang mari 1944 da thoki amadi aroiba crash aduna 2018 da thoki. Masigi matungda anoba oina plane kaibagi thokdok thoktri adubu kari maramgidamakta hairiba mafam asidada tattana plane kaibano haiba adudi confidential oina leiraki. Maram aduna mafam asibu India gi Bermuda Triangle ni haine adubu tasingna hairiba mafam asidi Atlantic Mahasagar da leiba Bermuda Triangle gumnadi miyamna khangnate. 1945 ta Amarda airstrip ta thokiba plane crash amada Royal British Air Force ki land gi plane ani kaiki. Masigi plane crash asina Amarda airstrip ki oina khwaidagi chawba plane crash ama oiki. 1945 ki July gi tang kungatarukta British Royal Air Force ki B-24 Liberator 4 engine bombers ki plane ani EW-225 amati EW-247 ani asina hairiba Amarda airstrip asidagi take off tauki. British Air Force ki training routine mission ama oina hairiba bomber plane ani asina take off tauki. Matam aduda weather su yamna faki amadi plane ani aduda technical gi oiba yadaba amata su laikide. Routine mission aduda British Air Force ki crew members tara mari hairiba plane aduda yauki. Amarda airstrip ta leiriba British Air Force ki unit adudagi hairiba plane ani asibu radar da yamna check-in senarame. Adubu ikhang khangudana plane ani adugi navigation system adu pura yakiramde. Masina maram oiraga plane ani aduna karamba maikida pairibano haiba adu tasingna khangwa ngamkiramde. Maram aduna atiya matakta laimaidagi feet lising ani dagi hena nemna plane ani adu thengaina duna pokaiki. Plane pokaiba aduda punna crew members taraga mari maksiki haiba plane pokaiba asi aduki matig yamna tamthiba air crash amasu oiki amadi thodok asigi matungdagidi haiba Amarda gi airstrip asi amukana siznadanaba British Royal Air Force na wari amalauki. Adubu mayamna hangariba wahangdi karigino hairiba mafam asida plane accident asi yamna toina thokliba karigidamakta plane singi yamna khudong thiningai oiba mafam ama oiribano haina wahangsing asigi paukum ngasisu aronba confidential ama oina leiri. Mafam asida kaikriba plane ayamadi British Royal Air Force amadi Indian Air Force ki oibana miyamdasu masigi akupa marol thadokidaba oirambadi yai. Adubu aikhoina maram mayam asi bigyan gi oiba meeting de yenglagadi yamna ngakningai oiba posak amadi sungoi oiroi. Amarda airstrip asisu Atlantic Mahasagar da leiba
Bermuda Triangle amadi Japan gi Dragon Triangle na leiriba latitude line adumakta lei adubu hairiba matau asidi coincidence ra natraga fact ra haiba adudi khangdre adubu masimadi chumle madudi chap manaba latitude line na leiriba mafam asida thogliba thogdoksing asi mani haiba masimasu khanaba yai Karigumba chap manaba latitude line amada leibagi damak asigumba mystery oiba thodok mayam ama thoklibani hairagati line asigi mafam atai desu thokpam thoktra mayamna Bermuda Triangle amadi Dragon Triangle ani asida karina thokalibano haiba adugi maramda malemgi miyoi kaya amana pokum pikiba laikre adubu nahakna India gi Bermuda Triangle AMARDA AIRSTRIP asigi maramdadi ka hena khangamloi AMARDA AIRSTRIP haiba mafam asidagi kilometer khara chatlaga leiba Jharkhand gi mafam amada uranium haiba yamna tangba nuclear bomb sabada sizinaba dhatu adugi mining topam amalai Haiba uranium mining topam asidagi thadorokpa uranium gi radioactive radiation sing aduna maram oiraga mafam aduda pairiba plane singi navigation system sing adu mathau tolamdabi maram asina mafam asida plane sing yamna toina kaibagi maram ama oirambasu yai adubu ngasisu karina maram oiraga India gi Bermuda Triangle ni hairaga khangnariba AMARDA AIRSTRIP asida plane sing toina crash tawribano haiba adugi pakumdi mystery ama oina lairi